अहानबदा मरोइबा पाउ थौबालना चाइल्ड मैरिज की केस ख्वाइदगी वांगबा डिस्ट्रिक्ट ओइरी चिंगदा मसिगी वाकत लेट्रिबा सी वीडियो लेतबननी डायरेक्टर nganगोम उतम हुरालगा थमलंबा गाड़ी अनि रिकवर तौख्रे बिष्णुपुर डिस्ट्रिक्ट की पुलिस स्टेशन मरी कमांडो यूनिट ता यामलबा खुत्सु खुलाई सिंह सिनरखरे कुकी सिंह फाइपी जांगदा लोतुना थमलंबा खुलाई सिंह फागतखरे बंकर थुगाइखरे कुकी वॉलंटियर तरुक फाखरे मसिंग यामलबा खुलाई सिंह 18 ना थिंगलखरे Kuki-Zo Furup na India government Thamliba demand sing Fanglaba Khaktada Khutlai THADOKKANI Masing Yamlaba Khutlai sing 18 na thingalakre Manipur ki Governor Ajay Kumar Bhalana thasi kunda ain kaina pairiba Khutlai sing numit 8 ni gi manungda mari leinaba police station sing da thingalakadabani haina khangan khiba numit adu ngarang loikhruba matung ngasi yamna thajidaba maongda arambai tengol gi tengoloi singna makhoina pairamba masing yamlaba khutsu Khutlai sing maira paibi singa loinana ngasi numit yungba matung first MR gi battalion da thingalakre hairi Panbayai Manipur gi irang asi horokpa matamda Manipur Police Army dagi masing yamlaba Khutlai sing masak khangdaba mioi singna overpower tawduna lakpagi thawdoka mari leinana police station singna hiram asiga mari leinana FIR register tawkhrabani hairi Amaromda Manipur state talengak pairamba BJP gi chief minister N Birena resign tawkhraba matung central government na Manipur state ta tha asigi 13 digi hauna president rule thamduna Manipur gi governor state asigi executive head oina hek thopuba haukibaga thokliba irang asigi loisinaba amadi state asida santi hanjal halaknaba khongthang ama oina Manipur police army dagi lakhiba khutsu khulai sing amadi ain kaina village volunteers sing na pairiba khulai sing numit 8 ni gi manungda thingalaknaba akan mawafam sing thamkhibani Bunker Thugai Krek Kuki volunteer taruk fare Security forces sing ngasi ayuk National Highway number 102 Imphal Dimapur lambi gi Kangla Tongbi amasung Kangpokpi ani gi marakta gamlify da Kuki sing na ain kaina sajinaramba checkpost amasung bunker sing thugai na bohot na bada athingba pirakpa Kuki village volunteer taruk fare hairi Police ki report matung ina Kuki village volunteer taruk adu ngasi ayu angan bada hairiba mafam sing asida ain kaina sajilamba checkpost sing amadi bunker sing security forces sing na JCB sizina duna thugai na ba thorang tauringai Kuki-Zo community ki masing yamlaba miyoi kaya tholaktuna protest tawba haurakhi Security forces sing na faraba Kuki volunteer sing adu Kangpokpi police ta legal action sing lokhatnaba sinakre hairi Kuki village volunteer taruk security force na fakhiba asi Manipur da thasi ki 13 da PR Thamlaba matungda Kangpokpi district ki oina afa apun tawba asi ngasi gi thodok asina ahanbani ngasi security forces sing na Kangpokpi district ta ain kaina sajilamba checkpost sing amadi bunker sing thugai bagi operation asi ngasi ayuk pung 3 rom tarakpadagi hauduna ayuk pung 8 fawba chathaki hairi Thobal na child marriage ki case khwaidigi wangba district oiri chingda masigi wakat leitriba asi video leitabana ni director ngangom utam Angang oina chahi sudana yum panba child marriage tingi hairabadi district level da child marriage district officer sing semduna makhoigi makhada block development officer BDO panchayat secretary sing haptuna ahenba mityeng changhangadabani district child protection unit ki maikai dagi su kupsen senaba mathau tai tampaki mafam sing dagi chingi lam sing na child marriage ki case complaint hanthariba si yengshin binaba BDO yauna authority irei leitabani haina social welfare director ngangom utamna fungdokre Department of Social Welfare na sinduna Child Welfare Prohibition Officer singi nongmagi oibo orientation cum sensitization program ga mari leinana wafam asi director ngangom utamna fongdokhibani awareness program asi ki thodok warol piraduna NG utamna makhata na hai nupina chahi 19 amadi nupana chahi 18 sudringai da luhongba thingnabagi damak India da Bharat Abhiyan campaign hodokre campaign asi mapung phana pangthoknabagi damak district level da child marriage district officer sing semduna mathau tawgadabani loinana chingi mafam singda su child marriage ki case lokhatnaba video thamgadabani Child marriage ki case asi ching amadi tampaka yengnaruba matamda tampaktana hena masing hena case leiba thingnariba asigi maru oiba maramdi chingi mafam dadi case complaint tawfam leitabadagi case asi leitabani haina fongdokhi Thoramadu director na hodok warol piraba matungda Chandel district legal cum prohibition officer KH Premjit na prohibition of child marriage ek ki matangda Imphal East ki legal cum prohibition officer na child marriage case ki matang amadi Pokso ek ki matangda child welfare committee ki former chairperson Thiam Raj Kishore na wangangduna technical session ahum thok na pangthokhi Ani suba technical session aduda social welfare gi makhada leiriba Imphal East ki legal cum prohibition officer Renu Chanu Moyang thimna fongdokhibada aikhogi khunai asida yumbal punsida khongdabada chen chongbagi chanabi asi leibana cheluraba macha singbu afafata khanthadana luhongnari India gi atopa state singa yengnabada state asida child marriage ki chang nemi state asigi manungda Thobal district na child marriage ki case complaint khwaidagi yamba oiri Social stigma ki badagi parents sing na angang sing buluhong thokpi bagi thodok tatna thengnei lo thugairaga angang sing luhong bagi mahutta lo ngak pana hena maru oi khanbiu chahi nauriba angang sing bukanna balairiba aikhoida nangbu maitai nupi natro chatnabi khangdro haibana chingba wahai wata sizina badagi hendoktuna khut tharak bagi thodok phawba thengnari
Child marriage haibasi mapan lamda thengnariba asiga yengnabada Manipur gi concept ka khara khetnaba lei. Mapan gi lamda angang oiringaidagi luhongba chatnabi asi adumak lei adubu Manipur dadi masigi chatnabi adumakti leite adubu chahi sudana luhongba haibasina afaba khongthang amata purakte. Maru oina chahi sudana luhongbana khunaida evil consequence, social consequence, health consequence amadi legal consequence fawba laknabagi achoba maram amani. Loinana state asida chahi sudana luhongbagi case yamna thokli adubu legal oina case lakpadi supnagi chama romtani. Masigi manungda Thoubal district na makokta lei mathangda Imphal West, East amadi Bishnupur district yauna Tampaki district singda case asi thengnai haiki. Huran laga Thamlamba gari ani recover tawkhre. Manipur police na interstate ta operate tawba gari huran ba khutpuna huran laga lochinduna Thamlamba chaka mari panba gari ani recover tawba ngamkhre hairi. Police ki pauna hai Thoubal police amadi Manipur police commando gi apunba team amana Lilong Kalekhong area da intelligence na pirakba pau amagi matung ina thiba humbagi thabak sing chathabada interstate ta gari huran basing na lotsinduna Thamlamba gari ani West Bengal gi registration number thaba I-20 car ama amasung number plate yaudaba alto car ama fagat pangamkhre hairi. Fagal aba gari ani asi Thoubal police na makha taba legal action gi damak Lilong police station da khutsinarakhre hairi. Kuki-Zo Furup pizang da lotuna Thamlamba Khutlai sing fagat khre. Ngasi ayub Imphal East District ki Yangang Pokpi Police Station gi manung chanba Urongpat area da leiba Pizang Hill Range da mari suba harassment amasung Yangang Pokpi Police Station gi team na operation chathabada Kuki-Zo na lotchinduna Thamlamba Khutlai sing fagat pangamkhre. Mari suba harassment amasung Yangang Pokpi Police Station gi combined team na operation adu ngasi ayub pung 9 lom tabadagi hauraga pung 13 da loisinkhibani. Politina yom laga lainung da lotuna Thamlamkiba Khutlai sing adudi modified sniper rifle with telescope set ama 9mm pistol with magazine ama 36H hand grenade mga Baofeng radio set ani bicot mounted pompey gun mga heavy fin established projectile ani head fire gun ama pompey bomb large ahum pompey bomb small nipan sniper round taramathoy 7.62mm round turret 5.56 round marfuga nithoy amasung 9mm gi maru marini hairiba fagalaba kutsukulai sing adu manang nagpa police station singda sinakre hairi. Bishnupur district ki police station mari commando unit ta yamlaba kutsukulai sing sinarakre. Manipur gi governor Ajay Kumar Bhala na police ki army dagi amadi ain kaina pairiba kutsukulai sing numitaret ni gi manungda pisilak na bakangan kraba matungda ngase so Bishnupur district ki tongan police station mari amadi district asigi commando unit ta yamlaba kutsukulai sing sinarakre hairi. Police tagi fangba pauda commando unit Bishnupur da sinarakiba Khutlai sing adudi magazine ko na ba SLR rifle ani SLR gi kapayariba maru ahum DBBL gun ama 12 bore cartridge ahum 36H hand grenade mari amasung bulletproof jacket vest amani. Morang police station da sinarakiba Khutlai sing adudi 303 rifle ama SBBL ama DBBL gun ama countryman 9mm pistol ani Baofeng walkie-talkie set ani bulletproof jacket mga barrel ammunition mari Motorola walkie-talkie set amani. Kumbi police station da sinarakiba Khutlai sing adudi DBBL gun ahum SBBL gun ama 12 bore live cartridge kuntraga nithoy AK live ammunition kuntraga humdoy SLR live ammunition tara 303 rifle ammunition tara gamathoy bulletproof jacket ahum bulletproof plate turret ensas magazine ama ensas live ammunition ani bulletproof helmet mari bulletproof pakka helmet ama 303 blank round ani demo low explosive yankhai gamari walkie-talkie handset taruk walkie-talkie charger ahumni. Bishnupur police station da sinarakiba Khutlai sing adudi DBBL gun ahum SBBL gun mari 9mm pistol ama AK gi live ammunition kuntraga mathoy SBBL live round mga 303 live ammunition kuntra SLR live ammunition kuntra SLR gi empty case ama tear smoke ama test cell normal mga 36H hand grenade ama Baofeng set nipan Baofeng set charger mga bulletproof plate tara mathoy fiber plate ahum wooden plate ama magazine post ama bulletproof vest taraga nipan helmet tara tarukni. Loina na Fagawchaw Ikai police station da sinarakiba Khutlai sing adudi SBBL gun ama pakka combat helmet ama helmet nipan bulletproof plate ama local made bulletproof ani jungle hunting boot pair ahum bulletproof jacket taraga nithoy camouflage full sleeve t-shirt ama CDO uniform suit ama tube launcher ahum ammunition charger taraga taret 303 live round ama amasung 5.56mm live round ama ni hairi. Kuki-Zo Furup na India government ta Thamliba demand sing Fanglaba Khaktada Khutlai THADOKKANI. Kuki-Zo Furup na government of India da thamkiba demand sing Fanglaba matam Khaktada Khutlai THADOKKANI haina Kuki-Zo village volunteer coordinating committee gi maikai dagi fongdorakli. Agency dagi fangba pau amagi matung ina Manipur amadi tribal sing mahausagum tangdu laitana amadi safa na laina pa mathau taba khongthang lokhat piu haina Kuki-Zo village volunteer coordinating committee na India lengak ta taksan khre hairi.
Kuki-Zo Village Volunteer Coordinating Committee gi maikaidagi fongdorakpada kumjai English ani kunhumdoi gi May 3 dagi chatharagliba irang asida state na sponsor tawba group kharana Kuki-Zo Furupta atat akham leitana toina attack kaya chatharakhi maduda lengak asina makoibu ningthina ngak senbibadagi makoi masa ngak thokjanabagi damak tangai fadana khulai paikhibani irang asi lakshanabagi damak lona yadaba maongda pairiba khulai sing pikhalaknaba Governor Ajay Kumar Bhalana khangankiba adu Kuki Village Volunteer singi oinadi Kuki Furupna India lengakta thamkiba tongan ba demand mari adu thabakto onthoklaba khaktada oithokani makoina taliba demand sing adudi Kuki-Zo na khundaba mafam singda tokhaiba lengak thamba Kuki-Zo na namna khundaba mafam singdagi Manipur Police lauthokpa